ngasi ayuk pung 10 rom tabada laitan pokpidagi maitai Loumee amana masagi tractor puraga SADU lampak khulda leiba masagi laufamda lau khoinaba HOTNARUBADA manak nakpada leiba Kuki khuldagi lakpa Kuki khunja singna ayat apan pirakpadagi CHAONA Ungkhatnaba Thokhre hairi Presna fangba pau amman hai Kuki Shing aduna LOUPHAM aduda lau uba yaroi amade LOUPHAM adu mahaki nati haiduna ayat apan pirakhibani ningai sangdanarapagi makol adu tabadagi manak nakna leiramba maitai khunja kharasu mafam adu tamna changsilakhi hairi thogdok adugi matangda maitai singna masagi LOUPHAMda lau unaba hotnabada Kuki Shingna ayat apan pire haibagi video kayasu social media da sandorakli nakal amaromda Kuki Shingna namduna Paishinnaba hotnaramba LOUPHAM sing aduda lau mapu oiriba maitai singna changsinduna haujik lau khoibagi thabak akanba mawongda chathaba hokre Kuki Shing aduna mafam adudagi khongpham handokrabasu lepa leitana LOUPHAM adu tamna nauri kapsillakpadagi ngakpigani kapsillakpadi leptri Kuki Shingna kaplakpa nauri maruna panbadagi NUPAMACHA ama LAIBAK ki sarupta SHOKLE hainasu pau asina makhatari